Ngara numida wera fonki ba panam pause tiki maru ba pau khara khangasara ka miyam da khudo tam jake kuki sina logi wangbada aron balambi kaya samgal agliba si thinjinga da vane usam amubi hauji tholi be irang asigi manung da kuki sina logi wangbada aron balambi kaya makhugi tongan ba maming thonjen duna samgal agliba asi mari leina ba authority sina athupada mi engsang duna thingjim pham thoe Aromba lambi sangbal agliba sing asigi mayokta naga furuki chile inaw singna yaning da ba phongdok tuna changchili ba khongjang ase aikhoi puna makna su soga pham thoi haina Advanced Women Society upon Mamayra Paibi awang sengmai gi president usam amubi na phongdokre wafam asi awang sengmai kaujeng lei madalaiba maira sangda pangthoki ba lup asigi kuntra mari suba mapo komon thorom da tharuk yaraduna phongdokhibani Ngasigi mapo komon tharam aduda apunba Manipur kanba Imaluf Amkilgi President Laurembam Nganbi All Manipur Women Society Reformation and Development Samaj Nupi Samaj ki President Thoksom Ramani Nopok lenga apunba Nupilup ki President Yumlemba Memma All Manipur Tami Simi apunba Lup ki President Yambem Momon Nongsup Impal Palem Ima apunba Lup Nimpal ki President Tingbai jam ibeyama amadi apunba nupi lup anulgi president Laurembam Pramona maru ipaming thulal singoina saruyaki tharamga mari lanyana usam amubin hai Advanced Women Society apunba maira pabi awang sengmai hairiba lup ase mamangai maikai asomda maira pabi haibase ningthina khangdana leiringai matam amada mayai ka bachinjang na khunai ase manghalakpada natana Miyoi kaya siya lakpadagi khul kaya punsinduna lup ase samgalakhibani madugi matung tarakpada armed forcing na lamdam asida miyo mine chatharakpa matamda azobo thodang lautuna lakpada natana ngasi phawbo hiram kaya da angamba thodang lautuna lakle ngasi maksu lamdam asida thoklibi irang asida hakthengna chaitheng phamba mafam ama oina irang haurakpa matamda miyoi kaya safagadaba mafamsingda thaidokuna thambada azobo thodang lauki Ngasi su kunaya asigi thaudok wathok kayada thaudang laure mahak nahai haujik thokli balala si loiba leitri adubo chaidak asida kuki singna kangwon gi wangbada aron balambi kaya samgalakliba asi condemn tawi mari leinaba singna logi wangbada samgalakliba lambi sing khudakta thingjinggadabani loinina masida chenaba sing chaidak pigadabani amaramda naga singna hairiba lambi sing asigi mayokta yaningdaba phongdokuna naga tapa mafam singda Kuki sangba tingbagi khongjang changchiliba asida su aikhoi khudimak sawgafam thoi haiki mahakna makha taraduna Manipur da president role makha tana sangthaba yaningde atuba matamda miyamgi mehusingna semba lengak lehangadabani miyamgi mehusingna su amato oina wakhal chungsinaduna lengak thamnaba honagadabani mara leijadaba khulngakpa kaya phanaba hotnariba ase khudakta lepiyu Kuki khulai paiba singa tawning ba tawbada yengduna leithopagumna leiriba ase tawbiganu haiki tharamgi manung chuna lamdam asigi CSO amade Imalup singi Luchingba kayada su asama khudo tamdana ikai khumnabu utkhi makha tarakpa pauda moiba sire haiba aranbani IM NSCM IM ge General Secretary Thungara moiba sire haina social media da viral oirapo pham amagi matangda NSN IM ke makedigi Luchingba asiki haksangda karisu akaiba leite social media da viral oiba pau adu aranbani haire NSM IM mathadorakpa cheol amada lup asigi Luchingba TIC moiba ngarang mal oina lok thungba amade dehydration tawwadagi federal hospital pukhatuna hospitalized tawkhibalai adu Luchingba asigi haksangda ka hena soksinba amade mi painingai amata leite Athupa matamda hospital dagi discharge tawragani miyamna viral oiriba pau adu thajabiganu haire makha tarakpa pauda Manipurna organ donation amasung transplantation da best award fanglei organ donation amasung transplantation da Manipur da best award fanglei New Delhi gi Dr. Ambedkar International Center da ngasi pangthokiba taraga manga suba Indian Organ Donation Day IODD gi thoramda organ donation amasung transplantation da Manipur bu best Northeast state amani haina lauthokuna award asi lanthokibani Manipur da organ donation gi matangda miyamda awareness pibagi thoram sing lokhalakliba amadi advanced oiba life saving transfer procedure sing da mai pangna lakhalakliba thabak sing
sakhangduna Best Award asi pikibani. Ngasigi award lanthokpagi taram aduda Union Health Minister JP Nanda athoiba mingthung oina saruk yakhi. State lengaki maikidigi state asigi health career professional sing hospital sing NGO singna hiram asida lauriba thodangbu thagaba phongdokre. Healthcare service hana phagahanduna amadi miyamde awareness pibagi thabak hena kankhatna lokhatuna hiram asida hena mai pangna be state lengaki maikidigi phongdokre. Makha tarakpa pauda principal ani lerambagi matangda action lokhanaba taksilakle. Hairok Higher Secondary School da principal ani lerambagi matangda ZEO amadi Education Department matik sabe action lokhanaba desama taksilakle. Lup asigi General Secretary Thoithoiba Nongthombamna lup asigi maheiloi sangda pangthokpa paugi mifam amada hai principal ani lerambada natana mathau masa khangdraba regular principal amadi mathau masa khangne henjinba maungda principal gi power sijinariba TH ni magi mathakta matik sabe action lakhokadabani karigumba action lakhotaba thoklabadi desama lokhapam thokpa thorang sing lokhatnaba sem chaduna leire mahangna makhata na hai Hairok Higher Secondary School na mamang saigi November da SIS Dayanta kauba regular principal ama tharakhi adubu TH ni mai kauba amana chahi asigi me thadagi principal gi sign tawbaga loina power punama paisilamba lup asina thengnare hiram asigi matangda mai leinaba singna athubada action lakhokadabani hairi makha tarakpa pauda lanjenariba kuki singi bo thadabagi hak matnabagi thongni kohur Manipur da SIR pangthoknaba Hotnariba sida kuki Luchingba singna yetlakhre. Election Commission of India ECI na Manipur ge Electoral Roll ge Special Intensive Revision SIR pangthoknaba thorang tawriba asida kuki Luchingba singna pangthokpa yaroi hana yelakpa hore. State asida thokliba irang asida lanjena duna leiriba kuki kanglupki miyoi singi bo thadaba yabagi hakmatnaba thorangni haina Kuki Organization for Human Rights Trust Kuhurgi maikidagi phongdorakle. Makha tarakpa pauda border fencing gi makhong kakre. Indo-Myanmar border paringda ngamkhai khabagi thabakki saruk ama oina border pillar number 77 dagi pillar number 78 ki marakta fencing khanaba yongkiba makhong pillar sing kaklaga hurankre. Security na border seal tawkhre haire. Makha tarakpa pauda Nupimacha maheiloi amada fajadaba photo yenghalluba naha ama police na fare. School sasabi maheiloi Nupimacha amada Uripo ki mafam amada mobile phone dagi fajadaba photo sing yenghalakle hajana police da wakalakpagi matung inna police na ngasi miyoi adu wangkhai mayu lairak machindagi thongamba kaisam chaikun gahumdoi kauba naha amani haina masa khangdoklaba matungda mahaki mathakta lokhapa proxo s ki case ka mari lanana phagalaga wahang pahombagi thabak sathakre haina police ke cheol amana phongdorakle.